Echao asina maram oiraga eshing na thumjinkhibadagi Khwairamband Keithel da Panduna Leihouba Dukandar Amadi Potpham Phambi ibel chamagi mathakta ngasi Arambai Tenggol Unit 18 gi tengolloi shing na rescue Toukhre. Presna fangba pawmagi matungina Arambai Tenggol Unit 18 gi commander Khersan Thodam atoppa meg maimugi luching makhada unit asigi tengolloi chahumromna ngasi ayuk anganbadagi rescue boat sing sizinaduna Khwairamband Keithel manunggi eshing thumjinkhibadagi mafam singda changduna rescue operation chatakibani. Rescue operation aduda maruoina temporary market ta eshing thumjinkhibadagi thorakpa yadaduna leiba sing amadi potchei sing Arambai Tenggol Unit 18 gi tengolloi singna eshing thumdaba safagadaba mafam singda puthoraki. Ayuk pung mga duaidagi chatakibba operation aduda chawrakna miyoi chamaga kunthrarom rescue tawduna puthoraki haina pausina makatari.